ꯑꯁ ꯄꯨꯡ 4:30 ꯇꯥꯗ ꯉꯥꯏꯔꯤꯌꯦ ꯅꯪꯅ ꯍꯧꯒꯠꯂꯤꯗꯣ ꯋꯥꯏ ꯁꯤꯠꯂꯒ ꯋꯥꯏ ꯇꯩꯕꯕꯨ ꯄꯨꯡ 4:30ꯗꯒꯤ ꯍꯧꯒꯠꯂꯒ ꯇꯧꯔꯗꯤ ꯀꯥꯏꯗꯒꯤ ꯅꯪ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯄꯨꯡ 9:30ꯗ ꯍꯧꯒꯠꯂꯒꯅꯦ ꯋꯥꯏ ꯁꯤꯠꯂꯒ ꯋꯥꯏ ꯇꯩꯔꯒ ꯗꯨꯛ ꯊꯥꯔꯤꯅꯦ ꯈꯪꯕ꯭ꯔꯥ ꯌꯥꯝ ꯉꯜꯂꯦ ꯍꯥꯏꯕ ꯇꯥꯃꯣ ꯃꯧ ꯑꯅꯧꯕꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯇꯥꯃꯣ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯗꯨꯛ ꯊꯥꯎꯃꯩ ꯐꯖꯅ ꯊꯥꯕ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯁꯦ ꯁꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯇꯥꯃꯣ 이베마 세이 ꯉꯥꯛꯇꯅꯦꯅ ꯅꯥꯔꯗꯤ ꯑꯩꯅꯤꯅꯦ ꯋꯥꯗꯣꯏꯁꯦ ꯑꯁ ꯌꯥꯔꯦꯁꯦ ꯇꯥꯃꯣ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯉꯣ ꯑꯩꯅ ꯋꯥꯏ ꯁꯤꯠꯂꯤꯉꯩꯗꯅꯦ ꯇꯥꯃꯣꯅ ꯏꯁꯤꯡ ꯑꯁꯥꯕ ꯊꯥꯡꯒꯠꯄꯤꯔꯁꯨ ꯌꯥꯏꯌꯦ ꯃꯇꯦꯡ ꯇꯧꯅꯁꯦꯕ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯃꯤ ꯑꯃꯈꯛꯅ ꯇꯧꯔꯣꯏꯗꯕꯅꯦ ꯆꯞ ꯃꯥꯟꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯦ ꯇꯥꯃꯣꯅ ꯏꯁꯤꯡ ꯊꯥꯡꯒꯠꯄꯤꯔꯣ ꯑꯩ ꯋꯥꯏ ꯐꯖꯅ ꯁꯤꯠꯆꯜꯂꯝꯒꯦꯕ ꯇꯥꯃꯣ ꯆꯨꯝꯃꯤ ꯑꯗꯨꯕꯨꯗꯤ ꯑꯗꯨ 이ꯁꯤꯡ ꯍꯥꯏꯁꯦ 이루ꯖꯅꯕꯔꯣ ꯍꯣꯏ ꯊꯥꯡꯒꯠꯄꯤꯔꯝꯃꯒꯦ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯃꯔꯝ ꯆꯩꯅ ꯃꯣꯛꯏꯀꯣ ꯑꯩꯅ ꯉꯟꯅ ꯍꯧꯒꯠꯂꯗꯤ ꯇꯥꯃꯣꯁꯨ ꯉꯟꯅ ꯍꯧꯒꯠꯀꯗꯕꯅꯤꯀꯣ ꯉꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯕ ꯅꯨꯡꯇꯤꯒꯤ ꯍꯧꯒꯠꯂꯣꯕ ꯀꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯑꯙꯥ ꯃꯣꯔꯥꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯑꯣꯏꯔꯤꯁꯦ ꯅꯨꯄꯤꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡꯕꯨ ꯃꯥꯅ ꯊꯥꯒꯠꯄꯤꯒꯦ ꯀꯥꯏꯅ ꯍꯔꯥꯎ ꯌꯥꯏꯅꯦꯁꯦ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯗꯀꯣ ꯑꯩꯗꯤ ꯃꯤꯠꯁꯦ ꯑꯗꯨꯝ ꯅꯥꯈ꯭ꯔꯦ ꯋꯥꯅꯤ ꯅꯨꯄꯤꯅꯦ ꯇꯧꯔꯤꯁꯤꯅ ꯅꯨꯄꯥ ꯍꯦꯛ ꯃꯥꯜꯂꯗꯅ ꯅꯨꯄꯥꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯄꯥꯟꯁꯤꯜꯂꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯗꯒ ꯊꯧꯗꯥꯗꯅꯒ ꯃꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯇꯣꯡ ꯌꯥꯝ ꯆꯥꯔꯣꯏꯗꯧꯔꯤꯗ ꯏꯁ ꯅꯨꯡꯉꯥꯏꯅꯤ ꯃꯩ ꯃꯨꯠꯊꯠꯂꯨꯒꯦ ꯈꯪꯅꯤ 이ꯁꯤꯡꯁꯦ 미닛 5ꯃꯨꯛ ꯂꯩꯔꯗꯤ ꯁꯥꯔꯛꯑꯅꯤ 미닛 5ꯃꯨꯛ ꯂꯩꯔꯒ ꯃꯨꯊꯠꯄꯤꯔꯒꯦ ꯑꯩ ꯅꯨꯄꯤꯁꯦ ꯊꯕꯛ ꯐꯩꯍꯦ ꯃꯧ ꯑꯇꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯕꯛ 이ꯐ ꯐꯕꯗꯧꯅ ꯈꯜꯂꯤ ꯋꯥꯈꯜꯁꯤꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯅ ꯀꯅꯥꯏ ꯃꯇꯦꯡ ꯄꯥꯡꯗꯣꯏꯅꯣ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ 이마 ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯌꯥꯍꯧꯒꯁꯤꯅ ꯉꯟꯈꯤꯕꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯨꯡ 9-10ꯗ ꯍꯧꯒꯠꯄ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯉꯕꯅꯤꯅ ꯉꯟꯇꯥ ꯍꯧꯒꯠꯂꯦꯅꯦ ꯏꯆꯥꯁꯦ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ 이마 루홍ꯕꯒꯤ ꯋꯥ ꯉꯥꯡ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤꯗꯣ ꯐꯠꯇꯦ ꯍꯥꯏꯗꯅ ꯐꯠꯇꯕꯗꯣ ꯊꯥꯗꯣꯛꯄꯩ ꯋꯥꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ 이마 ꯍꯩ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯅꯤ ꯅꯨꯄꯤꯗꯨꯅ ꯏꯟꯁꯤꯟꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯅꯨꯄꯤꯅ ꯌꯥꯍꯧ ꯉꯜꯂꯣ ꯍꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯅꯤ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯏꯆꯥꯗꯤ ꯄꯨꯝꯍꯣꯡ ꯍꯦꯛ ꯍꯣꯡꯉꯦꯅꯦ ꯍꯧꯖꯤꯛꯁꯨ ꯅꯨꯄꯤꯒꯤ ꯏꯁꯤꯡ ꯊꯥꯡꯒꯠꯂꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ 이루ꯖꯅꯕ ꯑꯙꯥ ꯃꯣꯔꯥ ꯅꯪꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯗꯅ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯍꯦꯔ 이마 와ꯒꯤ 와 ꯆꯨꯝꯅ ꯉꯥꯡꯉꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯕ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯐꯠꯇꯕ ꯃꯌꯥꯝꯗꯨ ꯑꯐꯕ ꯔꯣꯝꯗ ꯑꯣꯟꯊꯣꯛꯄꯩꯁꯨ ꯁꯥꯎꯏ ꯑꯗꯒꯤ ꯅꯨꯄꯤꯗꯨꯅ ꯇꯧꯍꯧꯔꯤꯗꯣ 이마 ꯆꯥꯎꯈ꯭ꯔꯕ ꯁꯨꯃꯥꯡꯗꯣ ꯋꯥꯏ ꯁꯤꯠꯂꯧꯔꯤꯅꯤ ꯃꯥꯅ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯛꯄꯗ ꯊꯨꯅ 이루ꯖꯕ ꯌꯥꯅꯕ 이ꯁꯤꯡ ꯊꯥꯡꯒꯠꯄꯁꯤꯕꯨ ꯑꯙꯥ ꯃꯣꯔꯥꯅꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯗꯕ꯭ꯔꯥꯕ 이마 ꯅꯠꯇꯦ ꯄꯥꯕꯨꯡꯅ 이마ꯒꯤ ꯃꯇꯦꯡꯒ ꯑꯃꯠꯇ ꯄꯥꯡꯉꯛꯇꯕ꯭ꯔꯥꯕ ꯑꯩ ꯋꯥ ꯍꯥꯏꯅꯤꯡꯗꯦꯀꯣ 이마 ꯀꯩꯅꯣꯝꯇꯪ ꯇꯧꯕ ꯌꯥꯗꯦ ꯅꯨꯄꯤꯅ ꯏꯟꯁꯤꯟꯕꯅꯦꯅ ꯇꯧꯅꯨꯀꯣ 이마 ꯅꯪ ꯑꯩ ꯁꯥꯎꯒꯠꯂꯛꯀꯅꯣ ꯍꯥꯏꯁꯤꯅꯤ ꯍꯥꯟꯅꯗꯤ ꯏꯃꯥ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯤꯟꯒꯗꯣ ꯈꯨꯝꯃꯦꯅꯦ ꯅꯨꯄꯤꯒꯤ ꯃꯤꯆꯪꯒ ꯆꯪꯉꯗꯅ ꯐꯩ ꯇꯧꯕ ꯇꯧ ꯅꯣꯏ ꯇꯧꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯁꯤꯕꯣ ꯊꯥꯏꯅ ꯄꯥꯕꯨꯡꯅꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯝꯒꯅꯦꯕ ꯅꯨꯄꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯁꯤꯕꯨ ꯑꯙꯥ ꯃꯣꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ ꯈꯕꯔꯗꯨꯕꯨ ꯂꯥꯛꯑꯝꯃꯗ꯭ꯔꯥ ꯊꯣꯡꯒꯥꯟꯗ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ ꯏꯆꯥ ꯅꯨꯄꯥꯗꯨꯕꯨ ꯆꯠꯈ꯭ꯔꯖꯥꯠꯂꯣ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯏꯁꯤꯡ ꯂꯨꯝꯃꯤꯕ ꯏꯃꯔꯁꯟ ꯍꯤꯇꯔꯁꯦ ꯃꯨꯠꯊꯠꯂꯨꯒꯦ ꯈꯪꯅꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯆꯪꯍꯧꯔꯒꯦ ꯂꯤꯟꯊꯣꯏ ꯑꯗꯨꯋꯥꯏꯗꯨꯗꯤ ꯁꯤꯠꯂꯨꯔꯅꯨꯗ ꯁꯤꯠꯇ꯭ꯔꯁꯨ ꯌꯥꯕ ꯃꯐꯝꯅꯤ ꯅꯪꯒꯤ ꯏꯁꯤꯡꯗꯣ ꯁꯥꯔꯝꯃꯅꯤ ꯅꯪ ꯑꯗꯨꯝ ꯃꯨꯠꯊꯠꯆꯔꯣ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯋꯥꯛꯀꯤꯡ ꯊꯣꯛꯎꯒꯦ 이루ꯖꯔꯒꯅꯦ ꯆꯥ ꯍꯥꯎꯅ ꯂꯣꯜꯂꯝꯃꯨꯀꯣ ꯀꯝꯗꯧꯋꯤ ꯃꯩꯁꯦ ꯃꯨꯠꯊꯠꯂꯦꯗꯅ ꯏꯁꯤꯡ ꯑꯁꯥꯕꯅ ꯂꯨꯕꯅꯤ ꯅꯪ ꯅꯨꯡꯉꯥꯏꯗꯧꯔꯤ ꯋꯥꯏꯅꯦꯍꯦ ꯄꯥꯛꯁꯨ ꯄꯥꯛꯃꯟꯈ꯭ꯔꯦ ꯁꯨꯃꯥꯡꯅꯤꯅ ꯑꯁ ꯃꯧ ꯑꯣꯏꯕꯁꯦ ꯋꯥꯗꯤ ꯋꯥꯏꯍꯦ ꯃꯤ ꯃꯌꯥꯝ ꯇꯧꯅꯕꯅꯤꯅ
ꯑꯩꯁꯨ ꯇꯧꯗ ꯌꯥꯗꯕ 이루어져ꯊꯣꯛꯎꯔꯒꯦ ꯀꯥꯟꯅꯗꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯏꯃꯨꯡꯁꯤꯗ ꯂꯨꯍꯣꯡꯂꯛꯄꯗ ꯃꯉꯥꯏꯔꯦ ꯀꯌꯥꯗ ꯉꯝꯈ꯭ꯔꯕꯅ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯥꯁꯤꯕꯨ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯅꯤꯡꯗꯕꯤꯒ ꯇꯧꯋꯤꯅꯦꯁꯦ ꯃꯧ ꯑꯁꯤꯅ ꯍꯥꯏꯕ ꯋꯥꯗꯗꯤ ꯂꯨꯝꯅꯒ ꯂꯧꯔꯗꯅ ꯁꯠ-ꯁꯠꯀ ꯇꯧꯊꯣꯛꯑꯗꯅ ꯈꯪꯅꯦꯕ ꯅꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯒꯦ ꯌꯦꯡꯒꯦ ꯊꯨꯒꯥꯏꯒꯦꯕ ꯅꯨꯡꯁꯤꯅꯕ ꯊꯨꯒꯥꯏꯒꯦꯕ ꯏꯁꯤꯡꯁꯤꯗꯤ ꯄꯨꯡꯏꯪ ꯏꯪꯉꯝꯃꯦꯅ ꯁꯤꯗꯤ ꯇꯥꯃꯣꯅ ꯉꯁꯥꯏ ꯏꯁꯤꯡ ꯁꯥꯔꯝꯃꯅꯤ ꯃꯨꯊꯠꯂꯣꯅ ꯍꯥꯏꯔꯝꯕꯅꯤ ꯀꯥꯎꯗꯅꯒ ꯁ꯭ꯋꯤꯁ ꯅꯝꯃꯝꯗ꯭ꯔꯖꯥꯠꯂꯣ ꯂꯣꯛꯀ ꯊꯨꯡꯂꯤ ꯇꯧꯕꯅꯦ ꯑꯩꯕꯨ ꯑꯏꯪꯕꯅ ꯂꯨꯗꯣꯔꯕ ꯇꯧꯏꯁꯤꯕꯣ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ 이루어져드리ꯕꯣ ꯅꯪꯕꯣ ꯅꯄꯥꯕꯨꯡꯗꯤ ꯑꯁꯣꯝꯗ ꯆꯥ ꯊꯛꯅꯤꯡꯉꯦꯅ ꯍꯥꯏꯔꯒ ꯂꯩꯍꯧꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ 이루어져ꯗꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ 이마 ꯀꯌꯥꯝ ꯀꯨꯏꯅꯦꯒꯦ ꯖꯝ ꯆꯥꯏꯊꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯀꯨꯏꯔꯣꯏꯁꯦ ꯑꯩ ꯐꯠ ꯂꯨꯖꯊꯣꯔꯛꯑꯒꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯑꯃꯈꯛꯇꯅꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯃꯧꯁꯤꯅ ꯍꯥꯏꯕ ꯋꯥꯗꯒ ꯏꯆꯥ ꯅꯨꯄꯥꯅꯒ ꯏꯟꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯛꯑꯦꯕ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯏꯜꯂꯒꯗ ꯍꯔꯥꯎꯖꯕꯤꯅꯤꯗꯣ ꯑꯩꯁꯨ 이붕어 ꯍꯜꯂꯛꯑ ꯃꯥꯜꯂꯦ ꯀꯥꯁꯤꯗ ꯍꯦꯛꯇ ꯆꯪꯈꯤ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇꯒ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯐꯝꯗꯦꯅꯦꯁꯦ ꯇꯥꯃꯣ ꯀꯩꯅꯣ ꯂꯩꯔꯩꯗꯨꯕꯣ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯨꯕꯗꯒ ꯄꯨꯁꯜꯂꯛꯏꯗꯣ ꯀꯩꯅꯣꯕ ꯍꯩ ꯂꯥꯡꯒꯅꯨ ꯏꯃꯥ ꯇꯥꯈꯤꯅꯤ ꯏꯃꯥꯅ ꯎꯔꯗꯤꯅꯦ ꯆꯩꯗꯣꯔꯤꯕꯅꯤ ꯁꯑꯣꯝꯕꯨꯡꯒꯤ ꯃꯔꯤꯟ ꯀꯥꯏꯅꯒ ꯍꯥꯏꯅꯕꯗꯣ ꯃꯔꯤꯟ ꯑꯇꯥꯎꯕꯗꯣ ꯑꯗꯨꯗꯨꯅꯦ ꯅꯪ ꯄꯤꯖꯒꯦꯅ ꯑꯩꯅ ꯂꯩꯔꯛꯄꯅꯤ ꯇꯨꯃꯤꯟꯅ ꯑꯩ ꯄꯤꯖꯅꯤꯡꯕ꯭ꯔꯥ ꯍꯥꯏꯕꯨ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤ ꯏꯃꯥꯒꯤ ꯈꯣꯟꯊꯤ ꯆꯥꯕ ꯍꯣ ꯅꯨꯡꯁꯤꯅ ꯁꯨꯝꯂꯥꯡꯒꯤꯅꯦ ꯈꯣꯟꯊꯤ ꯆꯥꯔꯁꯨ ꯀꯤꯕꯤꯗꯦ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯥꯁꯤꯗ ꯍꯦꯛꯇ ꯆꯪꯈꯤꯕ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤꯅꯣ ꯈꯪꯗꯦ ꯖꯨ 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 ꯇꯥꯅꯤꯡꯗꯕꯅ 이붕어ꯁꯦ ꯀꯧꯊꯣꯛꯀꯦ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯗꯦ ꯃꯁꯤ ꯍꯥꯏ ꯅꯤꯡꯊꯦꯝ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯁꯤ ꯀꯔꯤꯅꯣ ꯍꯦꯛ ꯍꯜꯂꯛꯄꯒ ꯀꯥꯗꯨꯗ ꯍꯦꯛꯇ ꯆꯪꯉꯤꯗꯨꯕꯣ ꯊꯣꯛꯂꯛꯑꯕꯣ ꯅꯪꯕꯣ ꯑꯃꯨꯛꯇ ꯂꯥꯎ ꯁꯤꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯌꯦꯠꯈ꯭ꯔꯄꯣꯅꯤ ꯑꯩꯅ ꯁꯣꯝꯗ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯑꯗꯨꯒ ꯃꯤꯅꯤꯠ ꯀꯥꯡꯗꯤ ꯄꯪꯀꯧꯗ ꯀꯧꯋꯦ ꯋꯥꯅꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯈꯪꯗꯦ ꯇꯥꯃꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯍꯪꯉꯨꯔꯣ ꯋꯥꯔꯤꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯔꯁꯨ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯔꯣꯕꯁꯦ ꯆꯠꯂꯣ ꯍꯣꯏ ꯍꯣꯏ ꯅꯪ ꯆꯥꯔꯝꯃꯣ ꯑꯩ ꯊꯣꯛꯎꯒꯤ ꯏꯃꯥ ꯑꯩ ꯀꯧꯕꯕꯨ ꯀꯩ ꯂꯩꯔꯒꯦ ꯏꯃꯥ ꯍꯥꯏ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯍꯦꯛꯇ ꯆꯪꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯟꯅꯗꯤ ꯅꯪ ꯇꯧꯔꯝꯗꯕꯗꯥꯏꯅꯦ ꯅꯠꯇꯦ ꯏꯃꯥꯁꯤꯕꯨ ꯀꯥꯎꯔꯒꯦ ꯈꯜꯂꯕꯣ ꯅꯪꯕꯣ ꯑꯗꯨꯒꯅꯦ ꯀꯥ ꯃꯅꯨꯡꯗ ꯁꯨꯔ ꯁꯨꯔ ꯅꯩꯔ ꯂꯩꯕꯁꯦ ꯐꯠꯇꯕꯅꯤ ꯈꯪꯉꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯒꯟꯗꯦ ꯍꯥꯏꯒꯟꯕꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯏꯜꯂꯨꯀꯣ ꯏꯃꯥꯅ ꯅꯣꯏꯒꯤ ꯐꯠꯇꯅꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯔꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯑꯩꯅ ꯏꯃꯥ ꯀꯩꯗꯧꯕꯩ ꯀꯥꯎꯗꯣꯏꯅꯣ ꯐꯤꯔꯣꯟ ꯀꯩꯀꯥ ꯍꯣꯡꯕꯒꯤ ꯆꯪꯉꯨꯕꯅꯤ ꯃꯤꯒꯤ ꯀꯥꯗ ꯂꯩꯖꯕꯁꯤꯕꯨ ꯐꯠꯇꯦ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯦ ꯍꯥꯏ ꯇꯤꯡꯈꯦꯠ ꯂꯩꯈꯦꯠꯀꯅꯨꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯒꯤ ꯐꯅꯕꯅꯤ ꯊꯕꯛ ꯍꯜꯂꯦꯗꯅ ꯁꯣꯐꯥꯗ ꯐꯝꯒꯗꯕꯅꯤ ꯈꯪꯉꯦꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯒꯅꯦ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯕꯁꯨ ꯐꯠꯇꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯣꯏꯒꯤ ꯐꯅꯕ ꯉꯥꯛꯇꯅꯤ ꯑꯣ ꯑꯁꯦꯡꯕꯒꯤ ꯐꯠꯇꯕ ꯑꯣꯏꯔꯗꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯔꯔꯣꯏ ꯑꯩꯅ ꯍꯥꯏꯕꯁꯤ ꯈꯔꯗꯤ ꯏꯜꯂꯦꯗꯅꯁꯦ ꯇꯥꯃꯣ ꯑꯩꯒꯤ ꯆꯥꯛꯀꯧꯕꯗ ꯂꯤꯠꯅꯕ ꯐꯨꯔꯤꯠꯇꯣ ꯑꯃꯠꯇ ꯆꯥꯔꯝꯗ꯭ꯔꯦ ꯐꯨꯔꯤꯠ ꯑꯝꯇ ꯌꯦꯡꯃꯤꯟꯅꯔꯨꯁꯦ ꯑꯩꯅꯦ ꯗ꯭ꯔꯦꯁꯀ ꯑꯝꯇ ꯍꯣꯡꯉꯛꯑꯔꯣই ꯁꯤ ꯑꯗꯨꯝ ꯁꯦꯠꯂꯛꯑꯒꯦ ꯇꯥꯃꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯨꯔꯁꯤꯔꯥ ꯍꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯊꯣꯛꯎꯔꯁꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯇꯥꯜꯂꯛꯇꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯁꯦ ꯑꯗꯨꯗꯤ ꯆꯠꯁꯦ ꯍꯥꯏꯔꯗꯤ ꯁꯠ ꯁꯠ ꯊꯣꯛꯂꯛꯑꯣ ꯑꯩ ꯒꯥꯔꯤ ꯊꯧꯗꯣꯛꯑꯝꯃꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯇꯥꯃꯣ ꯑꯩꯅ ꯍꯜꯂꯒꯅꯤ ꯕꯦꯒꯀꯅꯦ ꯄꯩꯁꯥꯒ ꯐꯣꯟꯒ ꯀꯩꯀꯩꯅꯣ ꯈꯔ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ ꯇꯥꯃꯣ ꯊꯣꯛꯂꯝꯃꯣ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯌꯦꯡꯎꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯏꯊꯟꯗ ꯆꯠꯈꯤꯅꯤꯁꯦ ꯀꯔꯤꯅꯣ ꯃꯧꯅ ꯄꯣꯠ ꯂꯩꯕ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯍꯥꯏꯔꯝꯃꯒ ꯇꯍꯥ ꯆꯠꯈ꯭ꯔꯤꯁꯤꯕꯨ ꯀꯅꯥꯒꯅꯣꯅꯦ ꯃꯥꯅ ꯆꯠꯂꯤꯁꯤꯕꯣ
ꯇꯥꯟꯅꯔꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ ꯍꯩꯍꯥ ꯇꯥꯃꯣ ꯏꯃꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯒꯦꯅ ꯀꯔꯥꯏ ꯂꯩꯈ꯭ꯔꯒꯦꯅ ꯀꯣꯏꯊꯤ ꯊꯤꯕ ꯏꯃꯥꯗꯣ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯂꯩꯔꯝꯃꯦ ꯏꯃꯥꯗ ꯍꯥꯏꯔꯝꯃꯒ ꯊꯣꯛꯂꯛꯄꯗꯅꯤ ꯊꯦꯡꯉꯤꯁꯦ ꯋꯥꯔꯦ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯄꯒꯤ ꯇꯥꯃꯣ ꯊꯧꯔꯣ ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯜꯂꯅꯤ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯈꯪꯉꯤ ꯏꯕꯦꯝꯃ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯩꯅꯣ ꯑꯗꯨꯅꯦꯒ ꯑꯗꯥꯅꯤꯒꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯩꯃꯥ ꯍꯩꯃꯥ ꯃꯥꯅ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒꯅꯤꯅꯦ ꯏꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯏꯆꯥ ꯅꯨꯄꯥꯅ ꯊꯧꯔꯒ ꯃꯥꯅꯒ ꯃꯃꯥꯡꯗꯒ ꯇꯣꯡꯉꯗꯅ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯗꯨꯒ ꯑꯩꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯋꯥꯅꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯍꯥꯟꯅꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤꯅꯦ ꯃꯤꯒꯤ ꯃꯋꯥ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗꯀꯣ ꯏꯆꯥ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯀꯜꯍꯧꯗꯕ ꯌꯥꯗꯦ ꯃꯥꯏꯕ ꯏꯇꯣꯆꯥꯗꯨ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯑꯗꯨꯒꯅꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯁꯦꯝꯖꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯃꯊꯟꯇꯅꯤ ꯄꯣꯛꯏꯕ ꯑꯗꯨꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯛꯇꯃꯛ ꯏꯟꯒꯗꯕꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯉꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯀꯥꯞꯄꯤꯍꯦ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯒ ꯑꯩꯅ ꯊꯛꯏꯁꯤꯒ ꯁꯨꯡꯆꯥꯟ ꯆꯥꯟꯅꯗꯦꯁꯦ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯍꯩ ꯀꯅꯥꯅꯣ ꯈꯪꯉꯤꯅꯦꯍꯦ ꯅꯃꯥ ꯏꯄꯥꯛ ꯄꯥꯛꯄ ꯃꯈꯩ ꯆꯤꯞꯊꯔꯒ ꯌꯦꯡꯉꯩꯗꯨꯕꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯋꯥꯅꯤ ꯍꯧꯖꯤꯛꯀ ꯊꯧ ꯇꯧꯔꯒ ꯍꯜꯂꯛꯄꯗ ꯃꯉꯥꯏꯔꯤ ꯁ꯭ꯋꯥꯏ ꯂꯥꯎꯏꯅꯦ ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ ꯆꯪꯉꯧꯅꯦ ꯋꯥꯔꯤ ꯁꯥꯁꯤꯅꯦ ꯇꯥꯗ ꯑꯩꯅꯦ ꯇꯥꯗꯒꯤ ꯃꯅꯥꯛꯇ ꯋꯥ ꯑꯝꯇ ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯑꯕ ꯑꯗꯨꯗ ꯇꯥꯗ ꯂꯩꯕ꯭ꯔꯥꯅ ꯆꯤꯞꯊꯔꯒ ꯌꯦꯡꯉꯛꯄꯅꯦ ꯇꯥꯗ ꯆꯪꯉꯣ ꯆꯪꯉꯣ ꯁꯤꯗ ꯐꯝꯃꯨ ꯀꯔꯤ ꯋꯥꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯄꯣꯏꯟꯇ ꯍꯦꯛꯇ ꯍꯥꯏꯌꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯄꯥꯂꯩꯕꯤꯗꯣ ꯍꯦꯂꯣꯏ ꯑꯍꯟ ꯇꯣꯡꯉꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯑꯩꯅ ꯊꯧ ꯇꯧꯔꯒ ꯍꯜꯂꯛꯄꯗ ꯃꯉꯥꯏꯔꯤꯕꯅꯤ ꯅꯪꯅ ꯆꯦꯞꯊꯔꯒ ꯌꯦꯡꯉꯛꯄꯗꯨꯗꯗꯤ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯂꯥꯎꯔꯨꯔꯦꯅꯦ ꯑꯩꯗꯤ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯍꯥꯏꯌꯨ ꯇꯥꯗ ꯏꯆꯥ ꯅꯨꯄꯥꯗꯣ ꯍꯟꯗꯛ ꯂꯨꯍꯣꯡꯕꯅꯤ ꯏꯃꯧ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯏꯟꯕ ꯑꯗꯨꯒ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨꯅꯅꯦ ꯇꯥꯅꯤꯡꯒꯨꯝ ꯇꯥꯅꯤꯡꯗꯒꯨꯝ ꯍꯦꯛ ꯍꯦꯛ ꯇꯧꯏ ꯃꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯆꯥ ꯅꯨꯄꯥꯁꯨ ꯃꯊꯟꯗꯅꯤ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯂꯣꯏꯅꯃꯛ ꯏꯜꯂꯒ ꯆꯠꯍꯟꯅꯤꯡꯉꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯗꯨꯅꯅꯦ ꯏꯃꯧ ꯅꯨꯄꯤꯗꯣ ꯅꯨꯡꯁꯤꯗꯅꯕ ꯏꯆा ꯅꯨꯄꯥꯅꯅꯦ ꯊꯋꯥꯏ ꯋꯥꯑꯣꯏꯗꯅꯕ ꯍꯤꯗꯥꯛ ꯑꯃꯇ ꯁꯦꯝꯕꯤꯌꯨꯅꯦ ꯇꯥꯗꯒꯤ ꯑꯋꯥꯃꯟꯗꯣ ꯅꯆꯟ ꯑꯩꯅꯅꯦ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯇꯥꯗ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯆꯥ ꯅꯨꯄꯥꯅ ꯅꯪꯕꯨ ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ ꯅꯃꯧ ꯅꯨꯄꯤꯒꯤ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯅꯆꯥ ꯅꯨꯄꯥꯗꯨ ꯎꯪꯉꯒ ꯄꯨꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯇꯥꯗ ꯑꯩꯅꯦ ꯑꯍꯤꯡꯒ ꯇꯨꯝꯗꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯂꯨꯍꯣꯡꯈ꯭ꯔꯒ ꯏꯃꯧꯒꯤ ꯑꯣꯏꯈꯤꯕꯁꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥꯗꯅ ꯈꯔ ꯐꯅꯕ ꯍꯦꯛꯇ ꯁꯤꯟꯕꯤꯔꯣ ꯑꯦꯔꯥ ꯑꯗꯨꯒꯤ ꯊꯕꯛꯄꯨ ꯄꯦꯅꯥꯃꯨꯛ ꯂꯩ ꯃꯥꯏꯕ ꯏꯇꯣꯆꯥꯅ ꯐꯥꯎꯔꯤꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯇꯧꯒꯦ ꯇꯥꯗ ꯄꯦꯅꯥꯗꯣ ꯂꯦꯟꯕ ꯍꯩꯇ꯭ꯔꯗꯤ ꯂꯨꯏꯅꯦ ꯃꯈꯣꯟ ꯊꯣꯛꯎ ꯌꯥꯗꯕꯅꯤ ꯈꯪꯗꯦ ꯇꯥꯗꯅꯅꯦ ꯈꯔ ꯐꯅꯕ ꯍꯦꯛ ꯁꯤꯟꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯃꯅꯨꯡ ꯆꯪꯉꯒ ꯍꯤꯗꯥꯛ ꯂꯧꯊꯣꯛꯎꯕꯗꯣ ꯉꯝꯃꯔꯣꯏ ꯑꯗꯨꯗꯒꯤ ꯑꯁꯦꯝꯕꯗꯣ ꯍꯦꯛꯇ ꯄꯨꯔꯣ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯝꯃꯦ ꯃꯃꯧ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯗꯣ ꯈꯟꯅꯅꯕ ꯅꯨꯡꯁꯤꯅꯗꯅꯕꯅ ꯍꯤꯗꯥꯛ ꯑꯝꯇ ꯁꯦꯝꯕꯤꯌꯨꯅ ꯂꯥꯛꯑꯝꯕꯅꯤ ꯅꯪꯒꯨꯝꯕ ꯑꯃ ꯑꯗꯨ ꯍꯦꯛ ꯄꯨꯔꯣ ꯃꯈꯣꯏꯒꯤꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯁꯦꯝꯕꯤꯔꯒꯦ ꯇꯥꯗ ꯌꯨꯅꯝꯁꯤꯗꯤ ꯁꯤꯗꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯑꯃꯨꯕꯅ ꯌꯣꯝꯃꯤꯕꯁꯤꯔꯣ ꯁꯤꯗꯤ ꯃꯀꯨꯝ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯑꯀꯨꯞꯄ ꯄꯣꯠꯁꯛꯇꯧ ꯇꯧꯕꯤꯅ ꯀꯩꯅꯣꯅꯤ ꯅꯪ ꯇꯥꯗꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕꯅ ꯈꯔ ꯊꯛꯎꯔꯦ ꯑꯗꯣ ꯉꯥꯎꯗꯦꯗ ꯑꯩꯈꯣꯏ ꯁꯨꯡꯉꯥꯎ ꯉꯥꯎꯗꯦ ꯑꯗꯨ ꯀꯩꯅꯣꯅꯤ ꯃꯗꯣ ꯄꯥꯎꯗꯔꯅꯤ ꯄꯥꯎꯗꯔꯗꯣ ꯁꯦ ꯃꯥꯅ ꯆꯥꯛ ꯆꯥꯕꯒꯤ ꯑꯌꯨꯛꯇ ꯆꯥꯛ ꯆꯥꯕꯒꯤꯗ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯣ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯕꯩꯗꯨꯗ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃꯒ ꯍꯥꯞꯄꯣ ꯃꯗꯨꯗꯅꯦ ꯍꯦꯛꯇ ꯍꯟꯈꯤꯗꯧꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯄꯤꯖꯒꯗꯕꯅꯤꯀꯣ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯈꯪꯉꯦꯗꯅ ꯇꯥꯗ 5,000ꯁꯦ ꯍꯥꯟꯅ ꯊꯝꯖꯔꯝꯃꯒꯦ ꯑꯋꯥꯠꯄꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯄꯤꯔꯛꯑꯒꯦ ꯇꯥꯗ
Ibema, yaman kre, matungdasu haptrasu yarnida. Ibema koidi paisa nungsa paibanina, jo, hekta pise. Mantragado, hekta pangadaba mali. Ibema na pambaduma phangba oiro ko. Puro, thengkhani nang chuhallo. Lambi se, mai amata thandabani. Ngallingai hida halawro. Dada, aina pambadumak phangba oizarage. Dada dudi, ay amuk yaujarage. Haima, sidasu hidak mayom ama leiramine. Haima, ibemana pukriba hidak mayomduna karamba hidak mayomnone. Is, onaramadi kamai tongni sida. Aina hidak amadi semkhibani. Laisramgi hanubado makhong hamba yade, makhong hamba yanabanina hidak ama semkhibadu aina thamkhibani mapanda. Madu oiramabadi chalak sagarnidako. Is, onaramdudi fanida. Koksisu yadrene tawrise. Yu khara thawbasinane isade tarangam icha chale tawrise. Hanadi waisitpase yam warambani, hojikti wadre. Luhongba hek nonganbagi ayukto pung 4 hawgalaga waisitkhibani aina. Hojikti pung 3 makai tare. 3 makai haise ngalibani sizu. Kanamtabu tum hagonadri. Khara sum thengtharak paibase mau akhoigi hauna sanida. Aina yam nungaitaba hairagana aiga tamoga hek wari saraba. Imasina masanupase kokthokpani khangde isau langbani khangde adom hek torokpa. Yam kalakpara kinum tawri. Masi hanubise mabunga mai seng hek sengde. Aina tamoda kainoma hairurasu hek tawhaningdabagumba imara tawrise. Karino khangde mi. Aina bu hairadi masanupase sutaw hek tawhaningdre mana tawiba. Ayukte irujaru barabu ingmana sire he. Mause wai sitli male. Mana irujaraga cha lontingaida aina han hekta lolage. Aduga ne icha nupagi sarukto khaidoga mai ba ito chana pirakpa powder se hekta hapchallaga pithaage. As tamo hujiba bhawajribo thabakna ban lenga leira kachida. Thabakase mateng khara pangsangedi khande. Sum tumo leido kaino. Hawgalomda. Aine thabak am loishilogige. Hawgoloko. Tamars tangkhai ma haibadu amma dum hapchalage. Goro okhai se. Das kamdawi. Tamars tangkhai da nate amma ni aina hapize. Si already he na nusiroi dabani. Khangneba thugai geba. Nokhoi ani nusinai do medium nai thugai gi khangni. Is aina tamars na otli sibu imau nu pitunaga lipaga yeng leiramadi is ibungo dusu hagotri male. Aina sangaga hawdorage. Aduga cha se prap pithaage. Pungsidi ayo leramede sida. Da ton ko dai phulle tawrise. Da doraba khangde. Haima, hojikta hagota ngai bro. Pungse ayo khrabani. Hagolone nangbo. Nangbu thabaka chaloidro. Chatoine. Pungse ayo khre. Aido nongalamdai mikap thoglaamabane ba. Aduga adum tumtha lermi atudagi. Ibungo, thengsu thengmankre. Nungtigi sumaina sum hawgaladi karaidagi nasado pharadage. Ha, yaudong annanga hawgalu. Nangi saga do imana ne hairaga thambiramabani. Aine anta hawgalaga irujaraga cha lolamabani. Noi mayamgi thaknaba khangaba. Nangi sado semaga table la thamamabani. Thakpa kauni ko imana sema thamamabani. Chalo brush tawthoro aduga thako. Ima, ai pung ya sadaktre. Ai brush tawthogane lom thage. As pungsi ayo le memi. Haima, sa sibu othongan lolameda. Ima se soinagi mabuklamabani. Adunani nganta na sa lolamise. Kaino table da sa cup ama leisibo. Ima se kaudana thakdana zakra maline. Sa sisu ingaba mali. Ima gi sa se amta sahangi. Aduga pirurage bu. Aikhoi imungse lila howdore he. Laikai sida mai be ito cha na phauribani. Kaidubagi magi hidakse paloidage. Nungai ni. Aikhoi imungse kumai yengba nungai dori. Ima table da cha lere. Cha se ingkrena aina sa halakpane ima. Aduga ay halwa hoge tawri. Tamosu thengena hobi tawri. Ima sa se hana thakpa horamo. Ay halwa salam horkeba.
Hay, mau yahoo thengbi Zado aina loli bani khangabo hayeng makhaidi zado aina dum lolani hauro khara thuna hauro pukse amte yaudra bani chalo ima kaisum kuiroi mikumna kupada loibirakese ngatang phamamo karino puksina guru guru khonga isina hais puksi kainum dawida halwa sabana di mande aibu ngasigi kaimta sadrida cha thaubaduna oiba jalane sibo is pukse kainum dawreda is thilli re yi ina sibo is as ai phamma ngamakreda sidi letrin darkar oire ai toilet am da sangu khige is gyan khara tai hai is Panek piron tayram gadaba kajik tangay da. Is kang son boy ningi da. Ising lagari no kara takchalukhi. Yadre hakchangje. Hay ma, lectrin dagi tholak pada mangay di. Amuk supay ningi. Is nangoy daw rin si Jo. Oy ma, hay ngamdre. Is why ni si dia. Guli yem ta saw radi ay piba mama taroy daw rin si di. Is karay da no ne ay no utu thamkibadubo nahanda di thengnariba sigumba tanjasida ne thibaga khangaroy dawni is hainaringai sida amuka su phaininge ne sidi nan thar dore ai ne chung chatkrage ho kana lege ai thiram jenbada sidore kana no amukta law hai mit ka che tandan pai de ai ngamdre ne he Kaino, letrin dagi laure isina. Kaido ba yaro jano. Amukta yengu kige. Hema, akoy masidi wan tharamane. Karino, lamyai ga sina amang magi amang wal ngakta. As, doctor da thuna pudadi yaroi. Hema, aina leirise doctor daro. Karum ganda pukhatliba. Ha, gyan khara hek taye. Ima, nang na makeup tholai se drip ahum ya lagani akhoi dine matha sarurabne ima se hagulak to mandre na ha ngarang dine ima sutum tumdre ima gi khonga khut ka noi bada ima se kadawra jano na has ima as kyang wai khong rai ima samput se kitanga chachira ai samput ka do cha khiroi drip yan badina kaishu tawroi Imau se leiramdradi aise siramadabani ne imau leirambagi khara pharibani ko imau se aina mirai rude ne imau na aigidi cheisu oiramedana ahal oiraba ikhoigidi imau na dana kana su leite imana ne nangi na phamna langki pasingdo nang sauganu ko ima bu ngakpi nang se atopa sagai dagi lakpani haidana imana ne tongan ba mityeng na yenglu bani nang se imau nate aigi ichani aigi icha ai matung manaw ne nangonda nang nanungai roi da thabak sungtau tawraroi ai nang leirambagi hingi bani ko nang dine imau nate ichani icha kana amal laklaga ahal oiraba pangal yaudraba ai mateng pangbiga thaba nate isa imau nungsidana kanabu nungsiruni aigi chaisuni haibase aina khangudare law ima konge law ima hayeng se chairau bani ado as imagi thiram jenbagi lambi myamdo sengdo watli bani yumda hanaba tawrase ima so haksan kalabani na Imai pima humang oro tabani ne adugi lamjendo jenbada tara lakni aina jeliba minute kangde madu ai chingnaba ma leirei noidadi haiba yadaba chi warje tu sangrajida madugi ito sado maduna seran tura join tropudai ne tropolga nei khangeba kai hai noi ma ito sa ka dawi hai no hai kaishu dawde
ꯇꯦꯕꯜꯗ ꯊꯝꯃꯝꯕ ꯆꯥꯗꯨꯔꯥ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯍꯜꯂꯒ ꯄꯤꯔꯛꯏꯕꯗꯣ? ꯃꯥꯅꯦ. 이마나 ꯊꯛꯄ ꯀꯥꯎꯔꯝꯃ ꯃꯥꯅꯦꯅ ꯑꯩꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯅ ꯁꯥꯍꯜꯂꯒ 이마ꯗ ꯄꯤꯕꯅꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯣ, ꯆꯨꯝꯃꯦꯗꯅ. ꯃꯗꯨꯒꯤ ꯌꯨꯡꯍꯧꯕ ꯏꯇꯣꯆꯥꯗꯣ ꯃꯗꯨ ꯃꯥꯅ ꯊꯣꯛꯍꯜꯂꯤ ꯉꯥꯛꯇꯅꯤꯁꯦ. ꯍꯣꯏꯗ, ꯅꯨꯡꯁꯤꯅꯗꯅꯕ ꯁꯤꯜꯂꯣ ꯍꯥꯏꯔꯒ ꯅꯨꯡꯁꯤꯅꯅꯕ ꯁꯤꯜꯂꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ. ꯁꯤꯅꯁꯨ ꯍꯦꯟꯅ ꯐꯔꯦ. ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯔꯕꯅꯦ. ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕꯗꯣ ꯉꯁꯤ ꯊꯣꯛꯍꯜꯂꯕꯅꯤ. ꯐꯔꯦ ꯐꯔꯦ, ꯁꯤꯅ ꯐꯔꯦ. 이마, ꯀꯩꯗꯧꯔꯒꯦ ꯃꯤ? ꯃꯨꯔꯃꯨꯝ ꯁꯣꯜꯂꯤꯗꯨꯕꯣ? ꯑꯗꯨꯒꯤ ꯆꯥ ꯑꯌꯤꯡꯕꯗꯣ ꯀꯩꯗꯧꯔꯒꯦꯕ? ꯑꯗꯨ ꯀꯩ ꯆꯥꯅꯣꯕ ꯑꯗꯨꯗꯣ? ꯑꯗꯨ ꯊꯛ ꯎꯕꯗꯒꯤꯔꯥꯕ ꯈꯣꯡꯍꯝꯗꯩꯁꯦ? ꯀꯩꯅꯣꯕꯗꯣ? ꯑꯗꯨ ꯀꯩ ꯃꯍꯤꯅꯣꯕ? ꯑꯗꯨꯒꯤ ꯆꯥ ꯃꯃꯤꯡꯗꯣ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯑꯩꯅꯦ ꯊꯣꯛꯄ ꯍꯧꯔꯝꯃꯒꯦ. ꯂꯥꯛꯎꯀꯣ. ꯑꯩ ꯇꯞ ꯇꯞꯅ ꯆꯠꯂꯝꯃꯒꯦ. ꯍꯩꯃꯥ, ꯃꯥꯡ ꯊꯥꯔꯒ ꯆꯠꯈ꯭ꯔꯦ. ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯥꯏꯅ. ꯊꯤ ꯃꯍꯤꯔ ꯈꯪꯗꯦ. ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯀꯩꯒꯤꯅꯣ ꯈꯪꯗꯦ. 이마! 이마! 이모! ꯉꯥꯏꯈꯣ, ꯆꯠꯃꯤꯟꯅꯁꯦ. ꯀꯩꯅꯣꯅꯦ ꯀꯣꯡ ꯆꯦꯟꯈ꯭ꯔꯤꯁꯤꯕꯣ? ꯑꯁꯨꯝꯅ ꯈꯣꯡ ꯍꯥꯝꯗꯔꯨꯕꯗꯒꯤ ꯃꯅꯤ ꯃꯃꯧ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤ. ꯂꯣꯏꯖꯔꯦ ꯃꯌꯥꯝ. ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ.